Haukiba numit kharani check mok laududraba matung ngarangda assembly mifam loikibaga numidangda kuki khulai paiba singna Imphal West District ki manung chanba Koutruk ta bom yaona laandarakhre. SKTV News na thodok thokfam dagi fangba pau gi matungina ngarang numidang pung 7 lom tarakpada Koutruk Chingdong Laikai Tamna Chinglom dagi kuki khulai paiba singna nongmai round kaya kapsilaki hairi minute khara kapsilaklaba matung manak nakpada leiba Central Force ki maikai dagi siren khongbaga loinana searchlight kaplakpadagi kuki khulai paiba singna makhatana nongmai kaplakhide adumoinamak numidang pung 8 ga minute yankhairom chatpa matamda mapangal kallaba bom ohum kapsilaktuna Koutrukta kuki khulai paiba singna amuk hana landarakhi hairi adumoinamak landarakpa aduda khulngak liba masung State Force ki maikai dagi thoidokna khud handuna nongmai kapna khide loinana ngarangi thodok aduda khulngak liba masung khunja sing sokpagi pau leite hairi jin lai komda ke jin lai komda